back to my channel. Ngasi ako'y ID angangi Manipur da Ima market the first shopping magi Phanek shopping. Ako'y sesi was santi sila guys da local. Chalani. Mayam ay channel say subscribe, like, comment. Tawo ka ubigano aduga kwai maroi ba. Ay ichagi Phanek shopping she ngasi loiba pau yeng minase mayam aduga aina yamna khangning badi akhoi Manipur gi Phanek maming se yamna lei ko kai maming no haibadu ai khangde aina just khangjabadi muka ne aduga polyester aduga amana ai gem khangdre mapa nai badu su manek mayek naibi hai ko mayek naibi aduga ataina kay no maming yam laigre ay taseng na khangde ado mayam na ay mateng pangbibo oy na comments da maming mayam do haibiro o Phanek maming mayam do khangba lairgadi ay gisu knowledge laina ba ay Manipur thoklay khudingi Ima Keithel sida chatpa yamna nungai maramdi ima mayam do ubada wakhan se yamna ingi moina hotna badu ubada imungi chara matana ba hotna zariba ayuk khudingi laktana khotna tawbado aingonda yamna habidi nungai ba mapoi ko wa awabasu ui mamitta adoju moina imung mayam angang mayam gi nomagi chara tanabagi hotna zabagi lakpado thamoi sida aidi yam nungsiba ma phawe aduna ai Manipur thoklai khudingi Ima Keithel sidi ai nungti gi chali ki handak su angang tholakpada chahi mangai matungda tholakpane angang do poraga mayam do loina mag uhalaga ai walking oina ayu khuding gi chali ko ado ngasi gisdi ai jagi Phanek laibane chali se Phanek se makhan yamna laigre hujikan di phajabasu yamna thoklai kadai da phangge do haibiro o adagi thang da su maming yamna laiko akhoi Manipur se ai tasengna khangjadre pi ngai de le tramina ado ai yamna khangninge ado mayamna mateng pangbiyo makada comments da ibiro o maming kai le haibdo ai gi cha da su takna ba mathang Manipur tholakpada di shopping se kai da pot se amuk hena kai da phangge phajabase sisu haibiyo nachom sisu aina yamna pamjaba khoi maitai hi nachom se yamna phajai ko maitai nachom se edum phetle mapan lamda mayam na syamna hangni kadai dei no na ado Manipur dei ne loi hai khoi maroi ba sana se kai de leina ge mayam aidi gali da khangjabani na gali da khatang leire aduga mayam na sanagi brand phasaba khangagadi haibiro o kadai de leigadage na hujik se kai sana chatnari adu maming yamna haire kolu adagi kai no mayam maming haire aidi ningsangba ngamdre adugi maming du su mayam na makhada ibiro o kai gumba mayam na Phanek sabam direct khangagadi aisu business macha ma hoge na khalliko khogi Bombay Jaipur lam khudimakta khogi Manipur gi Phanek sina kaino ma semaga sage na khale adra mayamna direct khangba lairagadi aigi comments tara aigi Rose Yoga Instagram ROZE Rose Yoga Instagram da DM da ibira u haibidi Phug sabam direct ai isamak chatlaga su yengningi ko Phanek se kamaina sage do ai adu su yengningi aduna mayamna mapham khangba lergadi phi sabam Phanek sabam aigi DM da tang ibiro aduga takpiro ai janpi Phanek leire finally hangapan machuda mayek se thaine gi mayek to ai pami ko aduna thaine mayek to su kai maming ko ge khangde aduna mayam na khangagadi adui mayek to su haibiro o ai je kem ta khangde ta sengna akhoi Manipur gi ai ta senga chaw tram ni na ko saw ya de ai ta sengna khangjada ba se ai akhangba su saning de aduna mayam na loina mak takpiro o knowledge sidi share to rige haibadi khangi ge amuk hena kana be heli ko khoida aigi
nupasisu aigi husband sisu phanek kajeng lei akhoigi nachom se Manipur gi oiba poching se mangonda yamna pamjai yamna habadi ningthina phajai ana dum hai manasu aigi ahamba kajeng lei su leizare ai punchigi kajeng lei haptri handaki sina ahamba oidune aduna ai yam harawe kajeng lei se aingonda yamna habadi khoi Manipur gi thoibina ga upado yam phajai ko khangde Manipur se yam nungshi ko khoi Manipur se thoglei khudingi humble root abdi rooted oiba mafam amani yamna nungshiba haitare yamna lam ima lebak asidi loinamak nungshirene natra so koina mapan namda leje haraga su ko mapan namda yum pale haraga su ima lebak asidi ima lebak ne aduga hojik shopping se chatlure aigi ima akoi imung manungda utke shopping se mayam yengmina se ado mayam again channel se baby rose ki wari se mathang ubu phangnaba subscribe like tawba kaubigano tu phanek se mayek se kai mayek no thaina gi mayek to phangye adona ai yam harawe thaina mayek to phangabanina phanek se mangonda setpi ge adu amana furit gumba ama tubi ge na khali ko mage adune adu mayam yingminar se phanek se imung manung da utle kajeng lei leirakpa adagi sana khara leijare adagi sana da su maming yam lei akogi phau charong kaina haiba adagi pungdon mapan kaina hai ai di ahambane tari do adusu ai khangjade ko adugi maming myam su kai no do mayamna aingonda haibiro o makhada comment sa loina mak aingonda takpiro asigi video sida koi Manipur ki matangda aduga mayamna mapham direct sabam leiragadi please ai comment haibiro o ai chatlaga su yengningi mamang su haijagre aduga amuk hena ai tamninge akoigi Manipur gi sana adagi phi mayam sigi matangda silk kaika se adu mayam aigi mateng pangbiyo adu mathangi da amuk thengnerase mayam video se adu hujikti she enjoy tawra mayam ni minarase bye bye see you all again next time क्या बोल रही है हेरो मैं हेरो ना खनवी नहीं This is guava it's inspired from the guava design देखो ये guava माने ये तो नानी ngam ne asida keep asida yawan वाह fazabane koi mo du so या फजाया मुझे या Sina फजाया siya pinagkandiba ha hai re basin bi ne koi mo du ye game ne Is it brown? This is yung sila nai na ne No, you cannot eat plastic. Mama doesn't know. Mama just giving you anything. Pamjaba akoy Manipur gi nachom is my favorite nachom sa aina ko ay pamay I really love nachom ise mayam may sala ay ise nachom na makamakan lay ko ay sige silk na sap sige na pamay ay ise raw silk na sap is my favorite
Lore ngasi shopping lore aigi channel se Taashi baby gi aigi first Phanek laine like subscribe aduga aigi video se the comment su khara khara haibiyo mayam na kai khanging ba lare su comment biro mathang gi dam thainare se aduga Manipur che hi mangai matung da thol pa sem nungai re khoi gi ma ngu manung le mang na su khoi dom jana aigi hinjang ahau ahau bu pizza re tharoi kong le ni mayam na gi my report to like good result 9.1 hey around range Good. thank you like subscribe and comment And get well soon. get well soon tuna paro okay bye 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 Tashu happy Phanek lai re mayam che tu ni ko heng wai charaga Phanek